ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯥꯏꯇꯣꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯥꯏꯇꯣꯝ꯫ ꯃꯇꯝꯁꯤ ꯋꯥꯛꯆꯤꯡꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯣꯔꯤꯁ, ꯄꯤꯂꯣꯖꯤꯠ, ꯌꯥꯏꯃ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯕꯨꯛꯀꯤ ꯃꯆꯤ ꯑꯃꯗ ꯁꯤꯡ ꯊꯥꯒꯠꯇꯨꯅ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯃꯨꯛꯇꯃꯛ ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯅ ꯄꯨꯡ 4ꯗ ꯅꯨꯃꯤꯠ ꯇꯥꯕꯅꯤꯅ ꯌꯥꯝꯅ ꯊꯦꯡꯂꯕꯣꯏ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯈꯦꯂꯦꯟ, ꯄꯤꯂꯣꯖꯤꯠ ꯑꯃꯗꯤ ꯕꯣꯔꯤꯁꯇ ꯑꯣꯟꯁꯤꯟꯗꯨꯅ "ꯉꯥꯏꯈꯣꯅꯦ, ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯌꯥꯔꯣꯏ꯫ ꯌꯦꯡꯉꯨ, ꯍꯧꯈꯤꯕ ꯕꯥꯏ ꯅꯤꯌꯔꯗ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨꯅꯦ꯫ ꯊꯥ ꯑꯃ ꯆꯨꯝꯅ ꯇꯥꯟꯈꯤꯕ ꯄꯩꯁꯥ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗꯨꯃꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯁꯥ ꯍꯜꯂꯛꯂꯕ ꯀꯥꯟꯗꯅ ꯑꯣ ꯍꯥꯏꯗꯅ ꯇꯛꯁꯤ ꯁꯣꯟꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯃꯥꯡꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯨ ꯍꯟꯖꯤꯟꯅꯅꯕ ꯀꯔꯤꯅꯣ ꯊꯕꯛ ꯈꯔꯗꯤ ꯇꯧꯕ ꯐꯩ꯫ ꯑꯗꯨꯒ ꯅꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯆꯠꯄ ꯖꯣꯒꯥꯂꯤ ꯑꯣꯏꯕ ꯀꯥꯏꯗꯨꯗꯤ ꯑꯩ ꯉꯝꯖꯔꯣꯏꯀꯣ꯫ ꯃꯗꯨꯗꯤꯅꯦ ꯌꯥꯝꯅ ꯁꯨꯔꯒ ꯈꯖꯤꯛꯇ ꯐꯪꯕ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯗꯣ꯫ ꯃꯤꯁꯦ ꯁꯦ ꯀꯣꯂꯨꯗ ꯍꯥꯞꯄꯒ ꯄꯣꯗ꯭ꯔꯣꯛ ꯁꯨꯡꯒꯥꯏꯔꯒꯅꯦ ꯃꯗꯨꯗ ꯇꯥꯔꯛꯄ ꯗ꯭ꯔꯣꯞꯇꯣ ꯃꯗꯨꯅꯤ ꯄꯩꯁꯥ ꯑꯣꯜꯂꯛꯏꯁꯤ꯫ ꯃꯗꯨꯃ ꯉꯝꯖꯔꯔꯣꯏ꯫ ꯑꯗꯨ ꯅꯠꯇꯕ ꯎꯄꯥꯏ ꯑꯃ ꯍꯥꯏꯔꯛꯑꯣ꯫ ꯄꯤꯂꯣꯖꯤꯠꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯃꯕꯨꯗꯤ ꯂꯩꯌꯦ꯫ ꯑꯗꯨꯗ ꯌꯥꯏꯃꯅ ꯊꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯅꯠꯇꯦꯅꯦ, ꯅꯪꯒꯤꯁꯤꯕꯨ ꯑꯉꯥꯡ ꯃꯅꯥꯗꯒꯤ ꯁꯅꯥ ꯊꯠꯁꯤ ꯀꯅ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ? ꯍꯦꯔꯥ ꯌꯥꯏꯃ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯑꯗꯨꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯈꯤꯔꯣꯏꯗꯅ꯫ ꯅꯪꯒꯤꯁꯤꯕꯨ ꯀꯣꯟꯅ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ? ꯌꯥꯔꯁꯦ ꯇꯣꯛꯑꯁꯦ꯫ ꯁꯨꯝꯗꯧꯕꯅꯤꯗ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯑꯃ ꯌꯦꯟꯊꯣꯛꯂꯁꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯖꯅꯅꯦ ꯅꯨꯡ ꯂꯩꯉꯣꯏ ꯆꯦꯛ ꯄꯤꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯇꯧꯔꯤꯗꯅꯀꯣ, ꯁꯤꯁꯤ ꯃꯊꯛ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ 30 ꯄꯤꯕ ꯂꯣꯇꯔꯤ ꯇꯤꯀꯦꯠꯇꯨ ꯃꯣꯏ 3,000-4,000ꯅ ꯀꯛꯂꯛꯂꯕꯗꯤ ꯌꯦꯡꯉꯣꯗꯅ 30,000-40,000 1,00,000 ꯍꯦꯛꯇ ꯇꯥꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯂꯨꯄꯥ 10,000-20,000 ꯀꯥꯏꯊꯣꯛꯈꯤꯕꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗꯅ꯫ ꯈꯦꯂꯦꯟꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯄꯤꯂꯣꯖꯤꯠꯀꯤ ꯑꯥꯏꯗꯤꯌꯥꯁꯤ ꯌꯥꯝꯅ ꯐꯖꯩꯅꯦ꯫ ꯅꯪꯒꯤꯗꯣ ꯀꯣꯛ ꯌꯥꯝꯅ ꯋꯥꯡꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯈꯨꯠꯇꯤ ꯈꯔ ꯆꯪꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯇꯤꯀꯦꯠꯇꯨ ꯅꯝꯅꯕ ꯄꯩꯁꯥ ꯂꯩꯖꯔꯕꯣ ꯅꯪꯕꯣ?" "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ꯫ ꯄꯩꯁꯥꯅ ꯄꯩꯁꯥ ꯂꯣꯛꯄꯒꯤ ꯊꯕꯛꯅꯤꯅꯦ ꯀꯔꯕꯥꯔ ꯍꯥꯏꯕꯁꯤ꯫ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇꯨꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯂꯧ ꯈꯥꯎꯕ, ꯑꯗꯒꯤ ꯂꯧ ꯌꯩꯕ ꯆꯠꯄ, ꯖꯣꯒꯥꯂꯤ ꯑꯣꯏꯕ, ꯀꯣꯏꯂꯥ ꯊꯥꯕ ꯆꯠꯄ, ꯁꯤ ꯃꯉꯥꯏꯔꯦꯕ꯫ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯑꯩꯈꯣꯏꯁꯤ ꯍꯨꯔꯥꯟꯕ ꯆꯠꯂꯁꯤ." ꯌꯥꯏꯃꯅ ꯈꯠꯀꯩ ꯈꯟꯅꯔꯒ ꯍꯨꯔꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕ ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯣꯇꯔꯤ ꯇꯤꯀꯦꯠꯇꯨ ꯀꯛꯂꯕ ꯃꯇꯝꯗꯨꯗ "ꯇꯥꯗ ꯃꯥꯃ ꯈꯨꯔꯥ, ꯏꯅꯦ ꯏꯟꯗꯣꯟ, ꯅꯪꯒꯤ ꯁꯅꯥꯗꯣ, ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯨꯔꯥꯟꯕꯅꯤ, ꯁꯦ ꯑꯩꯈꯣꯏ ꯁꯦꯜꯂꯦ ꯍꯥꯞꯄꯒ ꯁꯤꯡꯗꯣꯛꯆꯔꯒꯦ" ꯍꯥꯏꯗꯅ ꯁꯤꯡꯗꯣꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯩꯗꯒꯤꯗꯤ ꯁꯅꯥ ꯍꯨꯔꯥꯟꯈꯤꯕꯗꯨ ꯐꯥꯔꯦ ꯍꯥꯏꯗꯅ ꯁꯦꯠ ꯍꯦꯛ ꯇꯧꯕ, ꯄꯨꯂꯤꯁꯇ ꯄꯤꯁꯟꯕ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯌꯥꯔꯦ, ꯑꯣꯏꯒꯗꯕ ꯋꯥ ꯑꯃ ꯈꯟꯅꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯤꯕ ꯕꯣꯔꯤꯁꯅ "ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯐꯝ ꯑꯃ ꯂꯩ꯫ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥꯅ ꯄꯤꯔꯤꯛ ꯁꯧꯔꯒ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯗꯩꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ?" "ꯀꯔꯣꯝꯗꯒꯤꯅꯣ ꯁꯤꯅꯃꯣ? ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯑꯩꯗꯤ ꯇꯨꯝꯂꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯄꯤꯔꯤꯛ ꯁꯧꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯆꯣꯡꯊꯔꯒ ꯂꯨꯗꯣꯔꯤꯕ꯭ꯔꯣ? ꯅꯪꯒꯤꯗꯣ ꯏꯕꯣ ꯁꯧꯗꯣꯛꯇꯅ ꯃꯥꯡꯈꯤꯗꯧ ꯃꯥꯜꯂꯤꯗ." ꯌꯥꯏꯃꯅ ꯆꯕꯦꯡ ꯉꯥꯡꯕꯗꯨꯗ ꯈꯦꯂꯦꯟꯅ "ꯑꯃꯨꯛꯇ ꯉꯥꯏꯈꯣꯍꯦ, ꯃꯁꯤꯒꯤ ꯈꯗꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ..." ꯄꯤꯂꯣꯖꯤꯠꯅ ꯈꯨꯠꯂꯛꯏ꯫ "ꯇꯧꯕꯅꯦꯁꯦ, ꯌꯥꯏꯃ ꯍꯥꯏꯔꯦꯗꯅ ꯈꯗꯥꯡ ꯂꯤꯡꯕꯩ ꯖꯥꯠꯇ꯫ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯇꯨꯔꯦꯜꯗ ꯊꯥꯗꯕꯗꯅꯦ ꯈꯗꯥꯡꯅ ꯏꯜꯂꯒ ꯀꯥꯔꯛꯑꯦꯕ ꯃꯣꯏꯗꯣ꯫ ꯁꯤꯅꯤꯁꯦ." ꯕꯣꯔꯤꯁꯅ "ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ?
ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯃ ꯍꯦꯛ ꯇꯧꯔꯕꯗꯅꯦ ꯑꯩꯈꯣꯏ ꯄꯩꯁꯥꯒꯁꯤ ꯃꯌꯥꯝ ꯐꯪꯒꯗꯧꯔꯤꯕꯖꯥꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯀꯔꯤꯅꯣ ꯃꯤ ꯁ꯭ꯋꯥꯏꯗꯤ ꯍꯥꯏꯗꯤ ꯑꯣ ꯁꯤ ꯑꯩꯈꯣꯏꯅꯦ ꯃꯤꯅ ꯇꯝꯅꯩ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏ ꯀꯦꯝꯄꯤꯡ ꯇꯧꯔꯒ ꯂꯩꯒꯗꯕꯅꯤ ꯁꯦꯁ ꯑꯩ ꯋꯥꯔꯤꯗꯕꯨ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤꯅꯦ ꯃꯤꯒꯤ ꯇꯝꯅꯕ ꯃꯐꯝꯗꯨꯗ ꯆꯠꯂꯨꯔꯣ ꯊꯣꯛꯂꯛꯀꯗꯧꯔꯤꯗꯣ ꯁꯥ ꯀꯩ ꯍꯤꯡꯆꯥꯏ ꯇꯝꯕ ꯅꯠꯇꯦ ꯃꯁꯛ ꯎꯕ ꯐꯪꯒꯗꯕ ꯅꯠꯇꯦꯅꯦ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯍꯦꯔꯣꯖꯤꯠꯇꯨ ꯅꯣꯏ ꯈꯪꯉꯤꯗꯅ ꯍꯥ ꯍꯧꯖꯤꯛꯁꯨ ꯃꯤꯔꯣꯟ ꯊꯨꯡꯗꯗꯅ ꯃꯣꯏꯅ ꯑꯃ ꯇꯧ ꯑꯩꯈꯣꯏꯅ ꯑꯃ ꯉꯥꯡ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃ ꯉꯥꯡ ꯃꯥꯅ ꯑꯃ ꯈꯨꯝ ꯇꯧꯗꯅ ꯅꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯔꯒ ꯂꯩꯗꯨꯅ ꯃꯔꯝ ꯈꯪꯕ꯭ꯔꯣ ꯑꯦ ꯈꯪꯗꯦꯅꯤ ꯑꯗꯨ ꯃꯤꯅ ꯍꯥꯏꯕꯗꯗꯤ ꯂꯥꯏꯑꯣꯛꯅꯕꯅꯦꯅ ꯍꯥꯏ ꯑꯗꯨꯅꯗꯤ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯍꯦꯔꯥ ꯃꯥꯒꯤ ꯂꯥꯏꯑꯣꯛꯅꯕꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯅ ꯌꯥꯝꯅ ꯆꯪꯕ ꯉꯝꯒꯗꯕ ꯃꯐꯝꯁꯤꯗ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯑꯐꯥꯎ ꯁꯥꯗꯅ ꯃꯥꯅ ꯂꯩꯔꯨꯕꯖꯥꯠꯅꯤ ꯑꯗꯩꯗ ꯅꯣꯡꯃꯗꯤ ꯍꯩꯕꯣꯡ ꯃꯈꯣꯡꯗ ꯅꯍꯥꯟꯋꯥꯏꯗ ꯑꯉꯥꯡ ꯃꯆꯥ ꯐꯨꯝꯈꯤꯕ ꯀꯩꯗ ꯒ꯭ꯌꯥꯟ ꯇꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯑꯍꯤꯡ ꯑꯃ ꯂꯦꯛꯄ ꯉꯝꯃꯗꯤ ꯂꯨꯄꯥ 5,000 ꯄꯤꯅꯦꯗꯅ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯏꯆꯧ ꯍꯦꯔꯣꯖꯤꯠꯅꯦ ꯑꯗꯒꯤ ꯕꯤꯅꯣꯏ ꯍꯣꯏ ꯑꯗꯒꯤ ꯃꯣꯏ ꯂꯩꯗꯅ ꯀꯤꯡꯁꯟ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯄꯩꯁꯥ ꯊꯥꯅꯕꯖꯥꯠꯅꯤ ꯌꯨꯁꯨ ꯈꯔ ꯉꯝꯅꯕꯖꯥꯠꯅꯤ ꯑꯗꯩꯗꯒꯤꯗꯤ ꯍꯦꯛ ꯉꯝꯅꯤ ꯍꯥꯏꯗꯅ ꯂꯨꯄꯥ 5,000ꯁꯤ ꯊꯥꯛ ꯍꯦꯛꯇ ꯄꯨꯊꯣꯛꯅꯔꯒ ꯍꯦꯛꯇ ꯄꯤꯕꯖꯥꯠꯅꯤ ꯑꯗꯒꯤ ꯏꯆꯧ ꯍꯦꯔꯣꯖꯤꯠꯁꯤ ꯃꯥꯁꯤ ꯅꯤꯁꯥꯒ ꯄꯥꯟꯈꯠꯂꯛꯄꯒ ꯍꯦꯛ ꯂꯦꯛꯎꯔꯅꯦꯗꯅ ꯍꯩꯕꯣꯡ ꯃꯈꯨꯝꯗꯨꯗ ꯑꯍꯤꯡ ꯂꯦꯛꯎꯏꯌꯦ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯍꯧꯈ꯭ರೆ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯑꯗꯨ ꯅꯦꯠꯋꯥꯛ ꯑꯗꯨꯝ ꯃꯥꯡꯉ ꯂꯩꯔꯦ ꯆꯦꯅꯦꯜ ꯃꯥꯡꯉ ꯂꯩꯔꯤꯁꯤꯅꯤ ꯉꯥꯏꯈꯣꯅꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗꯨꯗ ꯀꯔꯤ ꯇꯧꯔꯨꯕꯖꯥꯠꯅꯣ ꯑꯗꯩ ꯀꯩꯗꯧꯔꯛꯄꯖꯥꯠꯅꯣꯕ ꯑꯗꯨꯅ ꯈꯪꯅꯤꯡꯉꯗꯤ ꯀꯣꯛ ꯌꯦꯡꯉꯨꯔꯣ ꯀꯩꯅꯣ ꯈꯦꯂꯦꯟ ꯅꯪꯁꯨ ꯏꯆꯧ ꯍꯦꯔꯣꯖꯤꯠꯀ ꯅꯁꯛꯅ ꯇꯧ ꯍꯥꯏꯔꯞ ꯃꯥꯟꯅꯒꯨꯝꯁꯨ ꯇꯧꯏ ꯆꯠꯊꯣꯛꯍꯩ ꯃꯁꯤ ꯏ ꯀꯔꯥꯛꯇꯅꯅꯦ ꯅꯪꯉꯣꯟꯗ ꯄꯨꯜꯂꯨꯅꯤ ꯑꯁꯣꯝꯅ ꯆꯕꯦꯡ ꯉꯥꯡꯅꯔꯛꯄꯗꯨꯗ ꯕꯣꯔꯤꯁꯅ ꯑꯩꯅ ꯍꯧꯗꯣꯔꯤꯕ ꯋꯥꯐꯝꯁꯤ ꯅꯠꯇꯦ ꯑꯩꯅ ꯍꯧꯗꯣꯔꯤꯕ ꯋꯥꯐꯝꯁꯤ ꯅꯣꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯝ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕ ꯉꯥꯡꯉꯔꯣꯏꯗꯕꯅꯤ ꯁꯨꯡꯉꯥꯡ ꯉꯥꯡꯉꯔꯣꯏꯗꯕꯅꯤ ꯅꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨꯅꯦ ꯏꯊꯟꯇ ꯆꯠꯂꯒꯅꯦ ꯅꯝꯃꯨꯒꯗꯧꯔꯤꯕꯅꯤ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯤ ꯀꯩꯅꯣꯅꯦ ꯕꯣꯔꯤꯁ ꯅꯪꯒꯤꯁꯤꯕꯨ ꯅꯝꯕ ꯀꯥꯏꯅꯁꯨ ꯄꯜꯂꯤ ꯚꯤꯗꯤꯑꯣ ꯅꯝꯂꯛꯀꯗꯧꯔꯤꯕ꯭ꯔꯣ ꯑꯁ ꯅꯣꯏ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯦ ꯍꯥꯏꯗꯣ ꯍꯣꯏꯅꯦ ꯕꯣꯔꯤꯁꯀꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯕꯅꯤ ꯑꯉꯥꯡ ꯃꯆꯥ ꯔꯥꯏꯝ ꯊꯤꯕ ꯈꯔ ꯊꯥꯒꯠꯄ ꯑꯃ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯍꯩ ꯃꯗꯨꯒꯤ ꯆꯦꯅꯦꯜꯗꯣ ꯑꯩ ꯑꯁꯥ ꯑꯃ ꯂꯣꯏꯅ ꯁꯦꯝꯒꯠꯂꯤꯕꯅꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯟ ꯀꯔꯦꯟꯁꯤꯒ ꯗꯣꯂꯔꯒꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯕ ꯅꯣꯡꯃꯒꯤꯅꯦ $4 3 ꯇꯥꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯣꯖꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯌꯦꯡꯉꯨ ꯈꯔ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯀꯣꯏꯔꯨꯕ ꯀꯦꯝꯄꯤꯡ ꯇꯧꯔꯨꯕꯗꯒꯤ ꯄꯩꯁꯥꯗꯣ ꯑꯣꯟꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯄꯩꯁꯥ ꯐꯪꯅꯕ ꯂꯝꯕꯤꯗ ꯑꯔꯥꯏꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯅꯨꯡꯉꯥꯏꯅ ꯁꯦꯟ ꯇꯥꯟꯕ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯁꯇꯤꯇꯨꯠ ꯃꯉꯥꯏꯔꯦ ꯑꯗꯣ ꯅꯪꯗꯤ ꯂꯥꯕꯅꯤꯅ ꯌꯥꯁꯨ ꯌꯥꯔꯣꯏ ꯅꯨꯡꯉꯥꯏꯒꯤꯗ꯭ꯔꯦꯗꯕꯣ ꯌꯥꯏꯃ ꯑꯁꯦꯡꯕꯅꯤꯅꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯩ ꯌꯥꯔꯒꯦꯅꯦ ꯀꯗꯥꯏ ꯆꯠꯁꯤ ꯍꯥꯏꯅꯣ ꯉꯥꯔꯤꯌꯥꯟ ꯆꯠꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯐꯌꯦꯡ ꯆꯠꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯁꯤ ꯅꯣꯏ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡ ꯑꯅ ꯆꯤꯡ ꯑꯃꯗꯨ ꯅꯣꯏ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡ ꯇꯥꯗ꯭ꯔꯤꯅꯦ ꯇꯥꯔꯣꯏ ꯅꯣꯏꯗ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡꯁꯤꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯤꯁꯤꯡꯁꯦ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯍꯨ ꯊꯛꯑꯒ ꯁꯤꯕ ꯑꯗꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯁꯤꯕ ꯑꯗꯨꯃꯥꯏꯅ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯕ ꯃꯤꯁꯤꯡꯁꯤ ꯍꯥꯏꯔꯤꯕ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡꯁꯤꯗ ꯂꯪꯈꯠꯂꯒ ꯍꯨꯟꯇꯣꯛꯑꯒ ꯁꯥ ꯀꯩꯗ ꯄꯤꯖꯔꯒ ꯃꯥꯡꯍꯟꯈꯤ ꯍꯥꯏ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀꯦꯝꯄꯤꯡ ꯇꯧꯔꯨꯒꯗꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡꯁꯤ ꯅꯍꯥꯟꯋꯥꯏꯗ ꯖꯄꯥꯟ ꯂꯥꯟꯒꯤ ꯃꯇꯝꯗꯅꯦ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯕ ꯑꯗꯒꯤ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯔꯤꯕ ꯏꯅꯥꯛ ꯈꯨꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯨꯠ ꯕ꯭ꯔꯦꯗꯁꯤꯡ ꯑꯗꯨꯗ ꯁꯪꯖꯍꯧꯁꯅꯨ ꯍꯥꯏꯗꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯐꯨꯝꯂꯒ ꯊꯅꯝꯃꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯤꯕꯅꯤ ꯈꯣꯒꯥꯏꯔꯒ ꯌꯦꯡꯕꯗ ꯂꯩꯔꯝꯃꯕꯗꯤ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯕꯣꯔꯤꯁ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯋꯥꯁꯤꯕꯨ ꯁꯅꯥ ꯂꯨꯄꯥ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯈꯪꯗꯣꯏꯕ ꯅꯣꯏꯒꯤ ꯂꯩꯅꯨꯡꯗ ꯁꯅꯥ ꯂꯩꯕꯗꯨ ꯈꯪꯗꯣꯛꯅꯅꯕ ꯃꯣꯏꯒꯤ ꯑꯃ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯇꯤꯇꯤꯠ ꯀꯩ ꯈꯣꯡꯕꯗꯣ ꯑꯗꯨꯃ ꯂꯩꯗꯣꯔꯤꯕ꯭ꯔꯣ ꯑꯗꯨ ꯂꯩꯅꯕ ꯄꯩꯁꯥ ꯂꯩꯔꯕꯕꯨ ꯅꯪꯕꯣ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯑꯩꯅ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯂꯨꯅ ꯍꯦꯛꯇ ꯐꯥꯒꯤꯗ ꯊꯣꯛꯏ ꯍꯣꯏꯅꯦ ꯐꯥꯒꯤꯒꯤ ꯋꯥ ꯅꯠꯇꯦꯅꯤ ꯑꯗꯣ ꯍꯥꯏꯔꯛꯑꯣꯕ ꯀꯃꯥꯏꯅ ꯈꯪꯒꯗꯣꯏꯅꯣꯕ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯗꯨꯃꯥꯏꯅ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ ꯖꯒꯥꯁꯤꯗꯤꯅꯦ ꯂꯩꯆꯤꯟ ꯊꯥꯖꯤꯜꯂꯒ ꯂꯩꯕꯒꯨꯝꯕ ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯉꯧꯕ ꯊꯣꯛꯄꯒꯨꯝꯕ ꯇꯧꯔꯒ ꯂꯩꯌꯦꯅ ꯍꯥꯏ ꯃꯩꯈꯨ ꯀꯥꯔꯒ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅ
ꯑꯩꯈꯣꯏꯅ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡꯗ ꯀꯦꯝ ꯇꯧꯔꯒ ꯂꯩꯕꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏ ꯍꯣꯒꯥꯏꯔꯒ ꯌꯦꯡꯒꯗꯣꯏꯅꯤ ꯍꯣꯒꯥꯏꯔꯒ ꯌꯦꯡꯒꯅꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯃ ꯂꯩꯔꯝꯃꯣꯅꯦ ꯂꯣꯏꯔꯦꯕ ꯋꯥꯔꯤꯗꯨꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯌꯥꯏꯃ ꯅꯪ ꯀꯤꯔꯒ ꯂꯩꯍꯧ ꯍꯣꯏꯗ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯈꯟꯖꯗꯦ ꯅꯣꯏꯒꯤ ꯋꯥꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯑꯇꯩ ꯊꯕꯛꯇꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯣꯝꯗꯅꯤ ꯄꯣꯛꯂꯤꯕ ꯏꯃꯥ ꯕꯕꯥꯅ ꯌꯥꯔꯛꯂꯣꯏ ꯀꯦꯝꯄꯤꯡ ꯇꯧꯔꯨꯒꯦ ꯍꯥꯏꯕꯗ ꯏꯔꯥꯡ ꯃꯇꯥꯁꯤꯒ ꯆꯤꯡꯗꯅꯦ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡꯗ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯆꯩ ꯆꯧꯅꯤ ꯄꯤꯆꯣꯡ ꯈꯪꯉꯦꯗꯅ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯈꯔꯗ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯆꯤꯡꯅꯦꯕ ꯍꯣꯏꯅꯦ ꯑꯗꯨꯗꯨ ꯀꯩꯗꯧꯉꯩ ꯆꯠꯀꯗꯣꯏꯅꯣꯕ ꯍꯥꯟꯅꯒꯤꯁꯤꯕꯣ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯇꯥꯡ 10 ꯁ꯭ꯋꯥꯏꯗ ꯆꯠꯂꯒꯦꯅ ꯈꯜꯂꯤ ꯁꯦꯁ ꯌꯥꯝ ꯊꯨꯅ ꯂꯦꯞꯁꯤꯜꯂꯛꯄꯩ ꯋꯥꯅꯤꯅꯦ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯅꯤ ꯏꯃꯥꯅꯁꯨ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤꯅꯣ ꯈꯔ ꯇꯧꯅꯕꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤꯕꯅꯤ ꯉꯥꯏꯈꯣ ꯅꯣꯏꯒꯤ ꯃꯥꯃ ꯍꯥꯏꯔꯤꯁꯤꯕꯨ ꯏꯝꯐꯥꯜꯗ ꯑꯆꯧꯕ ꯋꯥꯛꯁꯣꯞ ꯑꯃ ꯍꯥꯡꯉ ꯂꯩꯕꯗꯨꯔꯣ ꯍꯣꯏꯅꯦ ꯋꯥꯛꯁꯣꯞ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯥꯏꯔꯟ ꯒꯣꯔꯗꯦꯖꯁꯨ ꯆꯟꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯥꯏꯔꯟ ꯒꯣꯔꯗꯦꯖ ꯆꯟꯕꯗꯨ ꯑꯣꯏꯅ ꯌꯥꯎꯔꯣ ꯋꯥꯛꯁꯣꯞ ꯌꯥꯎꯅꯤꯡꯉꯒꯗꯤ ꯌꯥꯎꯔꯣ ꯄꯩꯁా ꯐꯪꯅꯕ ꯊꯕꯛꯅꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 100 150 150 ꯑꯗꯨꯝ ꯂꯦꯝꯃꯤ ꯍꯥꯏꯔꯤ ꯑꯗ ꯑꯣꯏꯅ ꯆꯠꯂꯒꯦꯗꯅ ꯑꯩꯁꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯂꯣꯏꯔꯕꯅꯤ ꯅꯪ ꯑꯇꯣꯝ ꯆꯠꯀꯦ ꯁꯤꯅꯤꯅꯦ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯔꯝꯕꯁꯤꯡ ꯑꯁꯤꯗꯒꯗꯤ ꯍꯥꯏꯔꯛꯄꯣꯠꯇꯦꯕ ꯌꯥꯏꯃ ꯍꯥꯏꯔꯛꯏꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯏꯁꯥꯒꯤ ꯊꯕꯛ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯏꯝꯄ꯭ꯂꯣꯌꯤ ꯈꯟꯒꯗꯕ ꯁꯤꯗꯤ ꯃꯥꯃꯅ ꯑꯩꯁꯦ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯈꯜꯂꯛꯄ ꯋꯥꯅꯤ ꯑꯗꯣ ꯅꯣꯏꯁꯨ ꯊꯕꯛꯇꯨ ꯌꯥꯎꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯥꯃꯗ ꯍꯥꯏꯅꯒꯦ ꯂꯨꯄꯥ 1,00,000 ꯊꯧꯔꯥꯡ ꯇꯧ ꯄꯤꯂꯣꯖꯤꯠ ꯅꯪꯁꯨ ꯀꯔꯞꯁꯟꯗꯤ ꯍꯥꯔꯦ ꯍꯩꯕꯣ ꯑꯗꯨ ꯐꯔꯦꯅꯦ ꯄꯤꯂꯣꯖꯤꯠꯇꯤ ꯃꯣꯏꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯅꯤꯌꯦ ꯑꯗꯣ ꯈꯦꯂꯦ ꯅꯪꯅ ꯀꯝꯗꯧꯕ ꯃꯊꯟ ꯄꯣꯛꯑꯦꯗꯅ ꯁꯨꯝ ꯄꯦꯅꯥ ꯂꯩꯔꯒ ꯂꯩꯕꯗꯨꯅꯗꯤ ꯁꯔꯒꯗꯒꯤ ꯇꯣꯞ ꯊꯥꯗꯔꯛꯑꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯑꯩꯁꯨ ꯕꯣꯏꯂꯔꯒꯤ ꯐꯥꯔꯝ ꯇꯧꯁꯤꯔꯅ ꯈꯜꯂꯤꯕꯅꯤ ꯏꯃꯥꯗꯒ ꯂꯣꯏꯅ ꯍꯥꯏꯅꯔꯕꯅꯤ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯌꯥꯝ ꯂꯣꯏꯅꯔꯤꯗꯣ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯁꯨꯛꯄꯤ ꯄꯤꯗꯕꯤꯗ ꯌꯦꯟꯁꯤ ꯄꯨꯂꯞ ꯂꯧꯔꯒ ꯂꯣꯏꯔꯕ ꯑꯗꯨꯒ ꯌꯦꯟꯁꯤ ꯃꯈꯣꯏꯗ ꯄꯤꯈꯠꯈꯤꯕ ꯃꯇꯝꯗ ꯄꯩꯁꯥꯁꯤ ꯍꯟꯇꯣꯔꯛꯑꯒ ꯌꯦꯟ ꯃꯆꯤꯟꯖꯥꯛꯀꯤ ꯌꯦꯟ ꯃꯆꯥꯒꯤ ꯄꯩꯁꯥꯁꯦ ꯀꯛꯎꯔꯒ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯟꯇꯣꯔꯛꯑꯒ ꯂꯧꯕꯅꯦꯗꯅ ꯍꯥꯏꯅꯩ ꯑꯗꯨ ꯌꯥꯝ ꯇꯣꯡꯉꯦ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯅ ꯇꯧꯁꯤꯔꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯣꯏꯒꯗꯕ ꯋꯥ ꯍꯥꯏꯕꯕꯨ ꯁꯤꯅꯤ ꯃꯇꯝ ꯑꯃꯗ ꯕꯣꯔꯤꯁꯅ ꯄꯤꯂꯣꯖꯤꯠ ꯅꯪꯁꯨ ꯅꯪꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯗꯨꯒ ꯈꯦꯂꯦꯟ ꯅꯪꯒ ꯌꯥꯏꯃꯒꯁꯨ ꯕꯣꯏꯂꯔ ꯂꯣꯏꯔꯣ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕ ꯂꯦꯞꯈ꯭ꯔꯕ ꯊꯕꯛꯁꯤꯃꯗꯤ ꯑꯩ ꯄꯥꯡꯊꯣꯛꯂꯝꯂꯒꯦꯗꯅ ꯈꯜꯂꯤ ꯇꯧꯒꯗꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯑꯩꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯂꯝꯒꯗꯕꯅꯤ ꯑꯗꯨꯗ ꯃꯥꯏꯊꯤꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨꯅ ꯅꯪꯒꯤ ꯅꯋꯥꯆꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯉꯁꯤ ꯄꯨꯜꯂꯤꯕꯁꯤꯗꯒꯤ ꯄꯨꯟꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯅꯤꯌꯔ ꯅꯨꯃꯤꯠꯇꯁꯨ ꯆꯣꯔꯣꯜ ꯄꯥꯔꯣꯜ ꯌꯥꯝ ꯉꯥꯡꯅꯈꯤꯕꯅꯤ ꯑꯗꯣ ꯄꯤꯂꯣꯖꯤꯠ ꯅꯪꯒꯤꯅ ꯃꯥꯃꯗ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯕ ꯑꯩꯒꯤꯗꯤ ꯆꯠꯄ ꯍꯥꯏꯁꯤ ꯑꯗꯨꯝ ꯍꯌꯦꯡꯃꯛ ꯆꯠꯂꯁꯨ ꯌꯥꯔꯄꯣꯠꯅꯤ ꯐꯔꯦꯁꯦ ꯆꯠꯂꯣ ꯑꯗꯣ ꯕꯣꯔꯤꯁ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯩ ꯅꯪꯒꯤ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡ ꯍꯥꯏꯔꯤꯗꯨ ꯆꯤꯡꯗꯨꯒꯤ ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯈꯔ ꯀꯩꯅꯣꯝ ꯇꯧꯒꯗꯧꯕ ꯃꯥꯜꯂꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯔꯤꯁꯅ ꯌꯥꯎꯍꯟꯅꯤꯡꯉꯤꯕꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ 3ꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ 3 ꯑꯗꯨꯅ ꯕꯣꯔꯤꯁꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯊꯑꯣꯏꯅ ꯈꯟꯅꯕꯤꯗ꯭ꯔꯤ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯥꯔꯒ ꯇꯣꯛꯊꯣꯛꯂꯤ ꯑꯗꯨꯒ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯠꯅꯤꯡꯕ ꯄꯩꯁꯥ ꯇꯥꯟꯒꯗꯕ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏꯑꯣꯟꯁꯤꯟꯅꯈ꯭ꯔꯤ ꯕꯣꯔꯤꯁꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯩꯁꯥ ꯐꯪꯒꯅꯤ ꯑꯃꯗꯤ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤꯅ ꯀꯟꯅ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ ꯃꯥꯅ ꯀꯟꯅ ꯍꯥꯏꯔꯨꯔꯒ ꯍꯌꯦꯡ ꯃꯇꯝ ꯃꯥꯡꯂꯕꯗꯤ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯕꯅꯤꯗꯣ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯀꯟꯅ ꯍꯥꯏꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯕꯣꯔꯤꯁ ꯇꯨꯝꯊꯕ ꯌꯥꯗꯦ ꯃꯄꯥꯅ ꯊꯅꯝꯕ ꯆꯥꯛ ꯆꯥꯈꯣꯡꯃꯨꯛꯇꯨ ꯆꯥꯔꯒ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯀꯦꯝꯄꯤꯡ ꯇꯧꯔꯒ ꯂꯩꯔꯤꯉꯩꯗ ꯁꯥ ꯉꯥ ꯂꯥꯛꯂꯒꯅ ꯀꯝꯗꯧꯕ ꯁꯥ ꯉꯥ ꯂꯥꯛꯂꯕꯗꯤ ꯐꯅꯕꯨ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯅ ꯕꯨꯠ ꯕ꯭ꯔꯦꯗ ꯍꯤꯡꯆꯥꯏ ꯇꯝꯕ ꯇꯦꯃꯤꯜꯅꯆꯤꯡꯕ ꯂꯥꯛꯂꯒꯅ ꯀꯝꯗꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕꯗ ꯃꯩꯈꯨ ꯀꯥꯏꯒꯥꯅ ꯇꯧꯈꯥꯏꯔꯒ ꯌꯦꯡꯂꯨꯕꯗ ꯁꯅꯥꯒꯤ ꯎꯄꯨ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯤꯂꯣꯖꯤꯠ ꯌꯥꯏꯃ ꯈꯦꯂꯦꯟ ꯃꯈꯣꯏ 3 ꯑꯩꯅ ꯉꯛ ꯊꯦꯛꯀꯠꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ
atang super car ga tonggai ge dai Boris to mathang da monrang sanaraga mathang da su nokchari poni matawa somna ahinga doma adumak haukri matamna sum haukibana Pilojit mahaki mamagi manakta chakri yaima amati khelen su boiler loina ba makun sabada ngahak ta bawba thabak ado komjadri matawa somna makhoi nungaina punna leiramba singado machoi tana khrabada Boris kisu mana chatki haiduna matam lep khraba tang tara do yoksillatuna Boris to mirau khol singda chanabagi damakta sem saki Boris kidi machimanau khara yami nupa mari nupi ani punna makoi taruk ni asumna Boris kidi mahana khwaige tonbani mamana thabak ama tawkhibada hanna yengakadaba nati mana kare tawri karai chali nongmata phawbu yengdaba nati magi ngamna ba khonabada ina kaira khunba imung matina tabrina kana bo senagadori banu aduna Boris na tawriba thabak asida makhoi imunge miyamata karimata haidi tawuno so haidi tawwa so haidi magi thokpa dumak leinai Boris na su miracle chingda tatkani khotkani karimta haiba leitu nati matawa sumna Boris ngalaba torchlight ahum amadi atai pulam cheram ada leibada season nagadaba pulam cheram ayamba sem saraduna nambo thabo mahak thorakli masigi matung mahana chakadoriba se cycle dani mahaki cycle do phajana ningthina semjalaba thawga thaklaba matungda phajana semjalaga ayukama thaudorakli matawa somna Boris to mirau khol sing hariba sing adu tamna thaurakli asum thorakpana mirau khol sing gi khullado yoksalakli ngasai waidi mi bu yan mathengni haujik mirau khol sing yoksalakudadi mi kaya thoina thengadri arapada yum macha khara tariba yamallatna tariba du mangairi matam maruta Boris na mirau khol sing tamna asum thaujalakpada makoi khara sing mayam ama akangba honduna una thelagari saraga singduna porokliba sing aduda Boris na mirau khol sing si stegi kyam chatkadaba walibagi haiduna hangi matamadu miyoi sing aduna karigino ibungo nangna mirau khol sing hanglibadi haiduna hanglakpada Boris na mafam maduda ai ngasi sima kem toroga leigadabani adudugi hangjabani mafam adu tabada leilakliba miyoi sing aduna karigino ibungo nangbu ahingba minatro Boris swai hek lawi wahangdu karino haibiri busibo ai sibu ahingba minatrabadi asibaga marurabro matamadu da lakliba singadona mirau khol ching haibasidi asibagi kabamni aduga nangna hingna lakpasida adu hangbagi wani singdu budi istegi palap laptre aduga singadu yoge hai taragadi istegi sum chalaga singlo lama leibani singlo dagi lanthoklaga singchep ama kumdaraga araitu da singama leramgani hariba singaduni laibudi yaman nungai bani numidangi matamda bera khara kabagi wani adu ibungo natomtro hoi ai tomdani adu ibungo natomdi tawhidi he kana gumuga chapinaradi phathongni haibadi nangi thawa yaudraba haksang do yumda pukhinaba pubinaba leitrabadi dum ta lehorane ba hayang waidane police ga thibu laklabadi sumna changkibani haibu haihonaba nangi naming na tha leifam ga haira moibungo Boris makhoi mayam nang libodo tarubada khangpre khang Boris na aigi mingudi Boris kawi adu mirau khol chingsibu tasengna bu thokpro khangde ibungo putla laira hingchabra kochabra adu madi khangdre thokti thokpani pare akoi su chalage ko miyoi singdo chatkri Boris na pham masai jarok libasi nungthel gi matam oiselak cycle daga lakpaga othongna wa khraba haiduni marudagi mahakna asum thaujalakpana singgi chingchep ama haibedo yorokraduna chingchep aduda mahak tamna kakhalakli cycle ado kraiga thanam sigi haiduna uru asum lerakpada khwaidagi sauba aduga makhongda yamna songba jaga amalai hariba jaga ase kana amatna su changnagadaba nati haiduna afamaduda mahagi cycle ado thaujalakli aduga cycle ado napi morom song marakta tapna thamlaga una mayam amana kupsalloga thanamli Boris na cycle ado solon salano matungda mahana porakpa sana thanaba khara chaduna phamlaga ngahak pothari akoi badu ti yenglubada ahang ba haibu su udi narak mongsong uri wari saur using amadi kira balamna ki sa kayana ga khongbu ki khonjal di tai Boris na
asuk yamna phajaba uri wari mayam asibu hek udana akhoi manaba singsi anthongna ki khraponi ai sita sum phamlaga lebesan di yaroi amuk chatpa haudaba yaroi singlu la silan thoklaga laire haiba aduga ngasai moina hairambaduna kari mirau khol ki khun ching asibu mirau khol ki ching sibu tamnai but pet thoi ka kaidan hawjikti matamda bu krai dagi butno asumna khalaga police mahana camera namduna laklibado makha tana namduna dumak satkhre asum lakpana singi pareng duma lanthorok kadaba singi chingdon jorok pada chingdon de yeng tharak pada chingjau acho acho ko leiba singdo uri matamadu da police na o sida leiba singsi oibatai mirau khul ching hari basi maside chatlage asumna police ka bada khara kuibagi wani chingsang adu dagi kumthak pududi ikui kui hoduna dumak makha yaukre madugi matungda loroi ngongkhatliba chingsu nataba umangoi kariwai tauba mirau khol ching hariba duda asum changsilakli matamsa numidang wairam oisalaklabani khara mamsilaklabani ningtham thagi matamgu oibaga jar hetar mamsilibani boris mafam chaba ama yinglaga ngasi ga hingasi malena bagi damakta thaurang tauribani boris na khaluriba aduga oramliba asiga khara makhadi tayonari boris na khalubana mafam khudimakta ahangba lamhang chabak leiramgadra haiduna khalubani adubu mirau khol sing asiri uwa acho bada natana macha maya ama haujamduna yamna sukpa mafam ama oiramli maramaduna mahana phamasita kuinai thabada afaba oroi haibase masada su khangjari mazhumna tawduna boris to mahakna tungda bahibgada jaga ama phajana nana sengtokle aduga ten ama khanduna mahak afamadu changsalli lem ama su thalaga thamli madugi matung mapalda tholoklaga mana padaita akangba singtek chinglang mayam ama tadon leiribadu khunjillaga haugatuna mai thari mai ado tikna mahak wakhal tawi aina pham masida lakliba sibu aigi wakhal kamdong lakhibanu aibu bab ama tahodri mafam masida karigumba aina khudong thiba nangkhrabadi kana amatra ki mateng pangbigadaba nati adubu nupa masani sangkhrabadi sangkhre ngasi ga hing ngasima lela matungda hayeg yumta halabasu halabaiduni adumna mahana ngangliba sakliba singadu mahaki camera aduda loina mangnam silibani madugi matung mahana mai thagatlingai kari kaino khara chage haiduna horlicks amati atai pes kuna chingba puthoraktuna thituna mahak chari aduna mahana mai tiktuna chari ni matamda laptakna kanagumba amana mahana tawriba singado lona yengbagi mawongda borista sahum phangi sahum ado phangbada borisna tungda satlai thoktuna koilei ledunu yengi adubu maingal aduna di lamna sana udrabanina mahana torchlight ama paikhatuna torchlight to kaptuna akoibado koilei ledunu yengi charo using adugi mathakte yenkhalubada masa matumta akiba phawbugum tawri madamaduda borisna mahak asumna tumina sumleiba sa hainaraktuduna mahaki mobile adudagi isai thaduna mahak amuk leithoklei mahana pungjing lubada medang wairamgi pung manga khara khatamak helaga ngairamli madamaduda borisna as numit asidi yamna ngalini tawrisinadi ai yumda anta phone tawgi jumda phone torabadi kanaroi imanaba singa tawraga khrang khara sugi asumna khalaga polisna mahake mobile phone da lokthokuna pilojita phone tawgi haiduna phone do lokthokrubadadi phone do network amata karamdi karino pham sibo network amata kadriba sibo haiduna mahak to matha yam sari network to kabudi kai adubu yamna tapna second do pikna phangle aduna call tawbuchu chatre internet jabra haiduna internet pharnaba yamna kana honari adubu internet to yamna kana taple matam aduda borisna pilojita hai saksara bro kamai kamai tori ge aidi mirau khol ching jore he haiduna message sama thaki adubu message do chatre data di tharga thamle taninga matam da tla sanu haiduna aduga pholo do mutalaga ngahak mai tiktuna leiringai ikhang khanghaudana tungdomda kana gumba ma sen khibagi
napi marak aduta sorot launa kainoma senki boris to swai lawi kayone haiduna mahaki tos light ado tungda kaptuna kolei leduna yengi masidagi di boris na kibido khara pharana ba sa kai oiram bus tambangam de haiduna mahana hana thorang tawduna porak khaba bombla khara lokhorakle adoga bombla ama chuduna langthoi bombla aduna makhol hokna pokhai rakpada akiba ka pumang mang masidagi di mahaki akibido khara phana ba haiduna bombla mari manga potrok thadokle yamna ngliba amana boris na thariba bombla adugi makhol to mahana leiriba mirau khol ching adugi akoibada ningduna adumak leibugum tawri atopa jaga amatata chaithokidabagumna tawri asomna minute khara second khara bombla pokhaibagi makholna iko chatuna khonthang jaiduna ninduna leikhi borisna afa masida aina law khonglabasu kanaptra taga thaba leite se aibu hauji jumda hallasirane hera ngasi ehing simadi leirageda asumna khalaga boris to mahakitin aduta changchalaga tumlubana na faragani maiti inene thana sum leibisnati yamna hainarakri asumna khalaga mahak parap ten manungda changchelle aduga mahakna mayedo khara kuina saknaba haiduna chaura ba singdum khara na salamlaga mahak manungda changkhri masiki matung boris lamsang lakpaga mahaki mobile da isai ama sum tarambadagi adum tumthakri boris na adum ne hek tumthakibaga mahakna hogulamba mayedo tamna adum muthaki matamde asum haukri hojikti ahingi pung 13 12 mok tasilakli matamaduda arapada nupi amana yamna kanna kaplaga chatpagi khonje lama boris da tari nupi amana kaplaga chatpagi khonje lama tarakpaduda boris to makeup thorakli matamaduda boris na hais kanano ne nupi ama kaplaga chatlibasiba apam saida khul tabsuti masima khoi but kai oiram gani si asomna wakhal khallaga boris to tumina lei aduma leiringai mahara ngasai maitik lamba mahangna leiriba ten adudagi khitang handoklaga maitik lamba jaga aduda kana gumba ama ngasai boris na phamkiba ugi aphaiba aduda phamlaga kana gumba man leibido boris na haifet bami sami uri madu urubadagi di boris to swai la khrduna mahana pariba tosla do ta paikhallaga mar papanda leiribado urunaba kapla i tosla do kaplaga kulei leidun jilak padati kanamata phamlamdri mayatu su mutlamba du da polisna mayase thalabati khrasu phagadabani mai chaknabati laitin changumdabani asumna akal khallaga polis to parap thorakli atuga mahakna mayado parap hawgulli mahakna yaujarakpa che changkhara thadoktuna mayado kutak tahugul padagi di mayado ngarang sakhalakli mayado ne hek sakhalakpaga boris ki matungda musing muba ma leplaga leiribado boris masana di ubanati masidagi di boris na mai ngal masidi khara phai mai cha ngarang changna ba siktek sing khara hapsangese adumna siktek silang sing prek thik po aduda ikhang kangogdana mahaki matungdom da su siktek changlang khara prek thek pa ki makhol tarakle boris to tungda satlai thoktuni jengrubada kana gumba mahagi matungda leiramlaga sai mangkhibagi mongda saumam phangi adamna soi mangkhibagi makholama mahana mami ma hek uhobaduda boris to haiduna khumpham ani hum halli karino hojikidudi aigi imirane haiduna madugi matungda boris na ai swadi kuin lebida pharoi aibu hojik jumda lasirane pungsina kaya tarabajano asumna mahagi mobile phone loktoktuna pung yenglubadadi ahingi pung 12 sabsana taraga leiramle mahaki camera do amu han on tawduna mayam aino hojik leiribasi pung 12 tara yengutu aigi tungta kenoma leirambutum tawi aduga nupi amasu kappaga arapada chalambadagi tumina leigre aina mai hogudubadagi ado mafamsi kenoma tawgo male borisna matomta murum solamna matungda camera do adum tharaga mana tawriba singdo koinam namaga leiri aduma leiringai mathamaduta borisna leiriba jaga ardagi khara chathoklaga kana gumba nupa amana murum sonbagi khonjal tarakli boris to swai lawi kina karino tariba khonjal sidi haiduna mana kong thangatuna tumina taruba matamdadi
ꯕꯣꯔꯤꯁꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯂꯤ꯫ ꯍꯥꯏ ꯃꯌꯥꯝ, ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡ ꯌꯧꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯉꯨꯇꯨ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯦ꯫ ꯕꯣꯔꯤꯁꯇꯣ ꯉꯥꯡꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯁꯥꯗ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯦ ꯏꯀꯣ ꯆꯠꯂꯒ ꯂꯩꯕ, ꯈꯣꯟꯊꯥꯡꯖꯔꯒ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯣ ꯈꯣꯟꯊꯥꯡꯖꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯅꯨꯄꯤ ꯃꯁꯝ ꯁꯥꯡꯕꯤ ꯑꯃ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯃꯉꯣꯟꯗ ꯂꯩꯔꯤꯕꯗꯣ ꯎꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯕꯣꯔꯤꯁꯇꯤ ꯀꯩꯅꯣꯁꯤꯗꯤ, ꯍꯦ ꯀꯩꯅꯣ ꯅꯪꯕꯣ, ꯍꯦ ꯀꯩꯅꯣ ꯅꯪꯕꯣ? ꯕꯣꯔꯤꯁꯇꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ, ꯂꯥꯏꯌꯦꯡꯒ ꯏꯐꯥ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯁꯥꯡꯅ ꯊꯥꯊꯔꯒ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯕꯣꯔꯤꯁꯇꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯇꯦꯟ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯍꯧꯖꯤꯛꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄꯤꯂꯣꯖꯤꯠꯇ ꯌꯥꯝꯅ ꯀꯟꯅ ꯐꯣꯟ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯅꯦꯠꯋꯥꯛꯇꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯂꯣꯖꯤꯠꯇ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖ ꯑꯗꯣ ꯆꯠꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯄꯤꯂꯣꯖꯤꯠꯅꯁꯨ ꯃꯦꯁꯦꯖ ꯑꯗꯣ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯌꯥꯝꯅ ꯇꯞꯅ ꯃꯦꯁꯦꯖ ꯑꯁꯦ ꯆꯠꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯕꯣꯔꯤꯁꯅ ꯚꯥꯏ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯤ, ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯃꯁꯝ ꯁꯥꯡꯕꯤ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯤꯔꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡꯁꯦ ꯕꯨꯠꯀꯤ ꯃꯀꯣꯟꯅꯤ, ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ, ꯅꯣꯏ ꯈꯔ ꯊꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯚꯥꯏ, ꯇꯥꯕ꯭ꯔꯣ ꯚꯥꯏ? ꯑꯁꯨꯝꯅ ꯃꯦꯁꯦꯖ ꯑꯗꯣ ꯊꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯦꯁꯦꯖ ꯑꯗꯣ ꯆꯠꯇ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯠꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯕꯣꯔꯤꯁꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯕꯣꯔꯤꯁꯅ ꯇꯦꯟ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯕꯣꯔꯤꯁꯅ ꯉꯥꯡꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯔꯤꯁꯇꯤ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯕꯣꯔꯤꯁꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯨꯕꯅ ꯆꯤꯡꯒꯤ ꯅꯥꯄꯣꯝꯁꯤꯡ ꯑꯁꯤꯗ ꯌꯩꯁꯟꯗꯨꯅ ꯈꯣꯟꯊꯥꯡ ꯌꯩꯁꯟꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯕꯣꯔꯤꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯍꯥꯏꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯅꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯤꯁꯇꯣ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯩꯅꯗꯤ ꯃꯐꯝ ꯑꯃꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ, ꯏꯃꯥꯟꯅꯕꯁꯤꯡꯅ ꯆꯠꯂꯨꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕꯅꯤ, ꯑꯩꯅ ꯂꯝ ꯍꯦꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ, ꯃꯁꯤꯗꯤ ꯑꯩ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦꯗꯣ ꯍꯥꯏꯗꯨꯅ ꯕꯣꯔꯤꯁ ꯌꯨꯝꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯀꯣꯟꯁꯤꯟꯕꯤꯌꯨ, ꯑꯀꯤꯕꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯌꯨ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯔꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯄ ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯇꯥꯔꯝꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ꯫ ꯃꯇꯝꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯁꯨ ꯏꯪꯁꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯕꯣꯔꯤꯁꯀꯤ ꯇꯦꯟ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯦꯗ꯭ꯔꯦꯛ ꯆꯠꯄ ꯍꯧꯔꯛꯂꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯟꯕꯒꯤ ꯃꯑꯣꯡꯗ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯆꯦꯜꯂꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯕꯣꯔꯤꯁꯇꯤ ꯃꯁꯥꯗꯣ ꯕꯪ ꯁꯥꯒꯠꯂꯤꯕꯅꯤ꯫ ꯕꯣꯔꯤꯁ ꯍꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ, ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯁꯥ ꯀꯩ ꯆꯠꯂꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯃ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯕꯣꯝꯕ꯭ꯂꯥ ꯂꯩꯔꯤꯕꯗꯣ ꯑꯃꯨꯛ ꯎꯔꯛꯂꯤ꯫ ꯍꯟꯇꯛꯃꯨꯛꯇꯤ ꯕꯣꯝꯕ꯭ꯂꯥꯗꯣ ꯄꯦꯀꯦꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯨꯂꯞ ꯆꯨꯔꯒ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯝꯕ꯭ꯂꯥꯗꯣ ꯄꯣꯗ꯭ꯔꯣꯛ ꯂꯥꯎꯅ ꯄꯣꯈꯥꯏꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯄꯣꯈꯥꯏꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯤꯁꯅ ꯑꯩꯗꯤ ꯕꯨꯠꯅ ꯇꯝꯅꯔꯤꯕ ꯑꯣꯏꯅꯤꯡꯉꯤ, ꯑꯗꯨꯒꯗꯤ ꯎꯃꯪꯁꯤꯗ ꯂꯩꯕ ꯁꯥ ꯉꯥꯛꯇ ꯑꯣꯏꯔꯦꯀꯣ, ꯑꯩꯁꯨ ꯀꯤꯒꯜꯂꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯁꯥ ꯃꯌꯥꯝꯗꯨ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯣꯔꯤꯁ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯑꯊꯧꯕ ꯈꯔ ꯁꯥꯡꯂꯞ ꯇꯧꯕ ꯑꯃ ꯄꯥꯏꯔꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔꯗꯤ ꯄꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯑꯀꯣꯏꯕꯗꯨꯗ ꯄꯤꯠ ꯀꯥꯞꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯄꯒ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯃꯗꯤ ꯅꯥꯄꯤꯁꯤꯡꯅ ꯃꯔꯛꯇ ꯑꯁꯨꯝ ꯀꯥꯞꯁꯟꯗꯨꯅ ꯑꯁꯨꯝ ꯇꯞꯅ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯅ ꯀꯔꯤꯅꯣꯝꯗ ꯀꯥꯎꯔꯨꯔꯤ꯫ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯁꯨ ꯃꯃꯤꯠ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯎꯅ ꯁꯦꯒꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯂꯤ, ꯑꯗꯨꯒ ꯃꯌꯥ ꯑꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯂꯤꯕꯅꯤ꯫
तसेंगना हारबद नुपी अदो यामना किरिंगाई ओरब पोसक अमा खंगप्रे खंग उरुबदगी मिहुन सेंखत्तुना मुमिक मनागा दो ngorong ngorong ओंखत्तुना लैरिंगै मंग ककलगा हाटखिबगी मोंगदनी मधु उरुबदगी बोरिस तो मसा दो यंग लाउखिदुरा अदमक वांथख्री बोरिस ना अदुमना हेक वांथखिबगा अकोइबद लेरिबा उना उना सिंगदो सुरत हाइदुकलगा चप चप लेपखि मसिगी मतुंग ngihak lerga boris kyan tarakli tos lai to ngalaga adumak leramli boris na wakhal tarakpada mahana khanjari bana mahake phamung ne haiduna khanjari bani matamadu da boris na mai sumut kharmali ne taurisi as pungsina kaya taraba jano asam na boris na mahake mayungi wakhal da phamung da tumli bani haiduna mahake mobile do tap marai aduna marakpadadi una wana ngaka thenari police to phamung sidabu karai una wana no ne asamna mahakna phu agolakpadadi hajik amu wakhal lakle mahak lai ribaste mahak ke yum natti mahak ke phamung natti mirau khol chingdani hayo mahak khanglakle masidagi di kiba amu horokle ngasai mahak ukiba makok do karai lai khraba jano haduna yawna kina tosla to khunjelaga kaptuna amuk jenglai adoga mahakna maki mobile to lawthoktuna yengdubadadi ahingi pungama taraga leramli tawriba sida police to kanna kablakli tuka kanna su lawribani kana leibagi aibu amukta mateng pangbiyo haiduna adumna mahanga lawkhibaduga satmanana arapadagi kana gumba manasu kana leibagi aibu amukta mateng pangbiyo haiduna lawrakli matamadu da police na oi aida lauribasiki matau tamlaga kariyamna duna amu halaga ngangibadubu nama ikaidro haiduna lawsuli aduma lawsulubada tumini laikri police kaino aidi khonthang urubani asingbugi su aigi tawtamaga wangangba maleri adumna mahak mondrang amada tawdun leiringai ikhanguduna kanagum amana mahake mananganda yamna tamthina sijero haibagi mongda phurukpagi mongda chaina kholama phangai yamna kana phurui makolsu asuki matik hokri police ki mananganda tharakpagi khonjal aduna singsangna pom aduma second kharadi set launa ninduna leiribani masidagi police to naman khraduna leimai da tharo ontuno khang ngaktang da akibaga pungkaw chaina do khangbada masidagi police na es kaino sikti asam na hesidi kaino sikidubo asum na mahana khalaga mahaki camera do on tawduna second khara check tawduna thammi aduga manang kan onthokduna photo do kafallaba matungda sangsilaga timer set tawkhibado kaplaba matungda yenglubadadi mahaki manangan aduta khupak maramama taraga leramli atusu ngangsangangna madu urubada police kiwan khibana akoibada koilei leiduna yengi adubu karimdadi uba kawba leiti police to amukhanna mahake tin manungda chensin naba tawbada yamna kana nuksi sitpa horakli nuksi ado yamna kana sipata natana mahake masa sida yamna ka hen inthaba ma phawrakli matamadu da police na asaba nuksi silakbadi lai phataba tholokbadi ai nuksi tholokagana silagana afaba lai tholok ko sodarangani kala leibage ai bumta kanbiyo lai afaba tholokbadi ai bumta kanbiyo police na ngobugum koilaw lauri tanja aduta mahaki manakta hauriba u amaki usama yamna sathina leima yewuna ba ceret launa setharakli adunna setharaga leima yorom daida sab lepaga leiri kana gumbamna yalaga leibagi mowongni police to mahaki makut masa thak nikpa makhai toslight to kapsinduna u aduda dumak yengduna leiri tasengna u aduda mahana yengsalubada kana gumba masam yamna phaba masam yamna sangba nupi amana sumlepam badagi haifet ke tharaga mongonda yenglakpaga chap manakri u aduna tawribado madu urubada boristi kiman khaduna nang kanano karidobu kai ngoda ki halibano ai nakhoi gi nathakta ai ki haluge khangaluge hiroge haidno lakprati ai di sumna khaki ai bido number laksibani adum na he harubada haitharaga leramba udo ceret amu haigatki aduga udo phere haidno leiri madu uda police to khangpre khangi mafamasta kuyen leibida fabu oraroi haiduna mahaki ten manung leiriba mahaki thanga sana ba phiron amadi atai polam singdo mahaki khawru da loina ma hapsali mafam ma thadok laga chalobuna pharagani khanduna
nakal amadana pilojit ki whatsapp ta mamanaba police na tharakpa message ado yorokli ahing aduta message khonglakpaduta pilojit na kari gi kana gi message no ne sinamo police ni ne asam na haraga mahana targa yengubadadi police na yamna kibaki mawongda wa kaya ma hairakpa amadi mage koibada kaino khangduba khara ngungduna amadi nupi amagi khonjalda yamna ki ainada mawonga nokpagi khonjal sing taribodo pilojit na sumda loina ma khangle khonjal sing adu tarubada pilojit masa phawba swai lawi boris to awaba ma sodra nanglam lagani haiba khangbadagi pilojit na mahaki mamanaba yaima klen amadi boris ki imung manungda loina ma paw mathang pikri aduga mahasu laklage haujimak miraw kholchingda chattaba yaroi haiduna asama tawduna mari nabasing amadi mukogi mari mata mayam ama tawduna miraw kholching tamna chalana ba sem sari somda nakal amadana kamdori boris to mahaki hibna tumna ba amadi tensing kupsin ba khanjin ba pungloi lorba amadi bek ta hapsama loror matung satkina pa honarakpata tunglomde ki nupi amana nang chalagi hairo boris to sohek lawi hai krano haiduna tungli jingnubada nupi ama leplaga leirami nupi ado masam yamna sang mamaya do ngorok ngawi mamit aduna musin mui aduga hek yengbada mi manjarabasu mi dinatre haibase police na khang taiphet tana ngauraba mahaki kusu sing cham tharaba maithongni i thangraba torobor ki majugum na ngorok ngorga lepamba phidon singkalaga leiramba du da khangle police na masa thawaya mara butla mara madi sodan oram lagani haibase police nupi du yengba ngamdraduna mamaya do tos light ki makho du yenglaga hai nang krano nang kedo hogino ai da hinga matang sida lecture basida asuk yamna ngoda ya piri base adum harubuda nupi aduna nang di kedo bagi pham masida laklibano pham ase ikoi miyam gi sana phamni aduga pham masidi ga ikoi ngasi phawba thokpa ngamdana lerlibani aram khorang mura ngawrba ikoi gi irakta nahak lakli asam na hairaga yamna hanada mongda nokpa mo horakli madamru da boris na oi ayan lakli base nakoi gi aram khorang ba kokcharo haidun lakpati ai bidu namba lakpani masi bidu namja de masi asam na hairaga boris na nupi edu da video namsili adum ne hek namu bude nupi do swai mangkhri boris mana pairamba camera ga makha ga takhi to tai ka do ru mak takri masa do thak niklibani magi maku thak nilak padu ta kaino mak khangning ningsing dei boris na mahak na mafam mas lakka matamda karigumba but pret thingaduna mahaki masada tamnaraklaba kiningai urba thobuk kayar mahaki masada question laklaba mongda orpa neiba taroklabadi matam adu da season nagi haiduna mahana porakhibani sa guli edo lawthorakli masidagi di boris na guli da natana yusu lang lawthorakli masidagi di police na yusu thakchalle guli chu chasalli masidagi di afam mada da leramliba singado kaino ma tawba horakli mahak tarang marang chatpa horakli matam adu da police na fajara si oidi fajara aigi wakhal aigi pungning aigi haksang loina ma fajara asum na haram laga police to bega do mananganda yankhalli ngamboi ngamdagoi turoi ngaroi amuk tu sali amu haugali amuk tu sali amu haugali tanja atu da ikhang gangaudana boris ki beg ado pairaga tunglomda soro lakna singbada boris masamak jauna soro lakna tunglomda singni aduna singam laga chawrba uama da fujanbadagi boris to laimaida upsalaga amuk tarai aduma torokpada boris ki masada ngasai thakchang chachanggi baching do loina mo hanturakli yamna ngalibadi boris na hanturakpadana I ngakta mo hanturakli aduga mayamdugi marakta miyoibagi sadung manba kaya amasu yarakli madu urubadagidi boris to wipna lakthoktuna kaino sidi miki khunau bina chosibo mane miki khunau bini adum na haraga mahag yamna kana hanturakli aduma leiringai ikhang khangaudana nupi amadi nupa kharana boris bu kana kauduna thirakli khonjila du tabada boris na ai khoi ma hoisi he pilojit na pau pira male ai wo lobu lakle asumna yamna harauna ima ai somda leire haiduna mahaki mama pabu kauri matam maduda boris ki maikai tamna chelak liba nupi sing nupa sing aduna ha kadom dano haiduna
ꯆꯦꯜꯂꯛꯄꯗ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯕꯣꯔꯤꯁꯅꯁꯨ ꯆꯦꯟꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯕꯣꯔꯤꯁꯅ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯐꯝꯅꯤ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯏꯃꯥ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤꯗꯩꯁꯤꯗ ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯣ ꯉꯥꯎꯕ ꯐꯩꯕ ꯃꯤꯍꯨꯟ ꯅꯥꯝꯃ ꯆꯣꯏꯔꯣ ꯀꯅꯥꯒꯤ ꯃꯪꯖꯕꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯔꯤꯁꯅ ꯏꯃꯥ ꯑꯩꯁꯤ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯁꯤ ꯃꯗꯨꯒꯤꯅꯤ ꯂꯥꯎ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯔꯤꯁꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯣ ꯃꯅꯪꯒꯟꯗ ꯌꯥꯟꯁꯜꯂꯦ ꯆꯥꯎꯔꯕ ꯈꯥꯎ ꯑꯗꯣ ꯌꯥꯟꯁꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯟꯅ ꯆꯠꯅꯕ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯕꯣꯔꯤꯁꯇꯣ ꯏꯉꯛꯉꯛꯏ ꯍꯧꯖꯤꯛꯇ ꯃꯉꯣꯟꯗ ꯃꯃꯥꯏꯗꯕꯨ ꯅꯥꯟꯕꯋꯣ ꯃꯀꯣꯛꯇꯕꯨ ꯅꯥꯟꯕꯋꯣ ꯃꯈꯨꯠꯇꯕꯨ ꯄꯥꯏꯕꯋꯣ ꯇꯧꯔꯝꯕ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯀꯗꯣꯝ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯤ ꯄꯨꯝꯅꯝ ꯑꯣꯏꯅ ꯍꯤꯡꯕ ꯅꯤꯡꯉꯣꯏ ꯑꯣꯏꯅ ꯅꯝꯃꯛꯄ ꯑꯗꯨꯗ ꯕꯣꯔꯤꯁ ꯈꯪꯂꯤ ꯃꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏꯅ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒ ꯁꯥꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯤꯁ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯀꯔꯤꯃꯠꯇ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯇꯕ ꯌꯥꯗꯦ ꯈꯔꯗꯨꯅ ꯕꯦꯒ ꯑꯗꯣ ꯄꯣꯁꯟꯗꯨꯅ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯆꯠꯄ ꯍꯧꯔꯛꯏ ꯃꯇꯝꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯤꯁꯅ ꯑꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯆꯠꯄ ꯃꯈꯩ ꯆꯠꯂꯨꯔꯒꯁꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯇꯦꯟ ꯈꯟꯗꯨꯅ ꯂꯩꯈꯤꯕ ꯃꯩ ꯇꯤꯛꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯇꯥꯔꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯎꯃꯪ ꯑꯁꯤꯗ ꯎꯪꯂꯒ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯗꯤ ꯆꯨꯝꯅꯈꯛꯀꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯅꯝꯕ ꯂꯥꯛꯆꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯠꯀꯦ ꯍꯥꯏꯔꯒꯅ ꯍꯥꯠꯇꯣꯛꯂꯣ ꯀꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯥꯝꯕꯤꯔꯒꯅꯨ ꯑꯗꯨꯝꯅ ꯕꯣꯔꯤꯁꯅ ꯀꯟꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯕꯁꯤꯡ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯤ ꯀꯥꯎꯖꯤꯡ ꯍꯔꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ ꯕꯣꯔꯤꯁꯁꯨ ꯃꯍꯥꯛꯅ ꯂꯥꯎꯈꯤꯕꯁꯤꯡ ꯑꯗꯨ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯄꯨꯡꯆꯤꯛ ꯆꯤꯛꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯕꯣꯔꯤꯁ ꯃꯍꯥꯛ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ ꯉꯁꯥꯏꯋꯥꯏꯗꯤ ꯎꯃꯪꯒꯤ ꯎ ꯄꯨꯝꯅꯃꯛ ꯁꯣꯔꯣ ꯁꯣꯔꯣ ꯅꯤꯛꯄ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯔꯤꯁꯀꯤ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯔꯕꯒꯨꯝꯅ ꯇꯣꯛ ꯇꯥꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯄ ꯅꯝꯗꯅ ꯍꯥꯡꯗꯣꯛꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯣꯔꯤꯁꯅ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯕꯦꯛ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯌꯥꯎꯈ꯭ꯔꯕꯖꯥꯠꯅꯣ ꯉꯁꯥꯏ ꯑꯩꯅ ꯄꯣꯠ ꯂꯣꯏꯁꯤꯟꯕꯗ ꯎꯃꯪꯗ ꯂꯩꯕ ꯀꯔꯤ ꯁꯥ ꯆꯪꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯤꯁꯅ ꯀꯩꯅꯣꯅꯤ ꯀꯔꯤꯝꯇꯁꯨ ꯌꯥꯎꯗꯅ ꯍꯧꯖꯤꯛ ꯈꯥꯎ ꯑꯁꯤꯗ ꯃꯔꯝ ꯑꯃ ꯇꯥꯈꯤꯕꯗꯨꯅ ꯀꯔꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯕꯣꯔꯤꯁꯀꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯙꯨꯞ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯔꯤꯁꯅ ꯀꯩꯅꯣꯅꯤꯍꯦ ꯍꯥꯏꯗꯨꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯀꯛꯄ ꯃꯈꯨꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯕꯣꯔꯤꯁꯇꯣ ꯅꯝꯕꯨ ꯑꯗꯨ ꯊꯣꯛ ꯄꯨꯈꯠꯇꯨꯅ ꯃꯍꯥꯛ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯎꯄꯥꯏ ꯑꯃ ꯑꯦꯅꯤꯃꯦꯁ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯇꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯑꯃ ꯍꯧꯔꯛꯂꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯔꯥꯞꯄꯗꯒꯤ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯍꯨꯏ ꯈꯣꯡꯕꯗ ꯅꯠꯇꯅ ꯄꯤꯂꯣꯖꯤꯠꯀꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯄꯤꯂꯣꯖꯤꯠꯀꯤ ꯈꯣꯟꯖꯦꯜꯅ ꯏꯇꯥꯎ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯗꯣ ꯇꯥꯔꯛꯄꯗꯒꯤꯗꯤ ꯕꯣꯔꯤꯁꯅ ꯃꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯤ ꯃꯁꯤꯕꯨ ꯂꯥꯏ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯩ ꯈꯨꯝꯃꯣꯏ ꯇꯨꯃꯤꯟꯅ ꯉꯥꯛꯇꯪ ꯂꯩꯒꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯤꯁꯀꯤ ꯅꯥꯀꯣꯡꯒꯤ ꯅꯥꯍꯨꯝ ꯃꯌꯥ ꯑꯗꯨꯗ ꯕꯣꯔꯤꯁ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯕꯣꯔꯤꯁ ꯐꯠ ꯂꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯃꯥꯏ ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯕ ꯅꯨꯄꯤ ꯑꯗꯣ ꯂꯦꯞꯂꯒ ꯑꯃꯨꯛ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯕꯣꯔꯤꯁꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯄꯥꯝꯕꯒꯤ ꯋꯥꯔꯣ ꯑꯗꯨꯗꯤ ꯂꯧꯔꯣ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯑꯋꯥꯕ ꯄꯤꯕꯤꯔꯒꯅꯨ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯑꯣ ꯍꯥꯏꯔꯝꯂꯒ
नुपी अदु चटख्री पुलिस तो नुपी अदुगी मतुंग इनसिरा नत्रगना मा फमलगा सुम लेरसिरा हाइदुना खली अदुबु मतुंग इनबना फगदबा माली मसी सिंगमी नुपी ओरमबसु याय असमना खलगा नुपी अदुगी मतुंग इनरकली नुपी अदुदी नोक नोक्तुना कोइ चेन चेली बोरिसु नुपी अदुगी मतुंग इनरिबनि हाइदुना कोइ चेन चेली तसेंबकिति महाना तौरिबसि उमंग अदुता ngauchaknarabani महाना थिंगरिबसे सरoi ngaroi असमना तौदुना बोरिसपु कोइपु पुदुना महाकपु लाकपा याबा लाकनरे तिंखंग मरकता चलहल्ली बोरिसकी माके वखलदरी फजबा हाइकोल लेकोल अमदा चटपगा चप मानख्री मसुमना तौदुना बोरिस तो कोइपु पुरिङै पिलोजित याइमा खेलेन अमदि मखोइगी मियोइसिंग अदो हौजिक्ति मिराव खोलसिंगी मनाक यौसलकले मखोइना मिराव खोल चिंग अदुगी मनाक यौसलक मतमदरी कनागुंबा अमना यामना कना कना तेंथाना ओइना लावबा खोंबगी खोंजल ताप होरखी खोंजल अदो ताबदा बोरिसकी ममाना असिदैगी चनुपा बोरिसनी खरा थुना अमुक्ता चलु हादुना मयामदु बुरुंग बुरुंग कुमथरकले सोमदना कमदौरी बोरिस तो महाना ngसाइदगी मतुंग इनरकलिबा नुपी अदो स्वाइ मांख्री नुपी अदुने हेक मांखिबगा महाके मसादो चैनाखोल फंगबा होरकले करिनोने अयोंदे ngasi तौरिबसिबो अईगी सामक्ता कइनोमदि थोलरे हौजिक अइना उखिबा नुपीदुना करी आदुना वखल खलगा लेरिङै बोरिसकी ममाना बोरिसपु कन्ना कन्ना कौरकपददि बोरिसना असिमसो अइंगोंदा सानबा सोदना ओइरमगनि फाइ हदमुक्ति मानाने अई सानद्रिङैदा अइना माबु कैदौगी यंगो असुमना खलगा बोरिस तो फुगौगलई अदुगा माना सिजिन्नबा थांग सोरियदो लौथोरकलगा अइबु अंगावबा सिरिबा मखोइसिंग मथांग मथांग हालगनि हाइदुना यामना साउना संगकली अदमना बोरिसना चंगसलकलगा महापु कौरिबदो तुमिन्ना कनानो कौरिबसिबो हाइदुना तारगा लेरिङै खोजल अदो महाकी ममा असेंबनि हाइबसे खंगलकली मतमरुदा बोरिसना इही मानेसिरी अइना थांगा पायोरी असुमना खलबा मतुंगदा बोरिसना इमा आइसुना कदा लैयै हाइदुना खुमखी मयामदो मथंग मथंग तोसलाइट काप कापतुना चंगसलकपदा बोरिस तो थेंगरे अदुबु बोरिसकी मसासिंग अदुदि यामना सोक्लम्मे मखोंगसु सेक्ले मखुर अदुसु यामना खामतेक्ले ममाय ममी पुनमक पुंको कोपले हाइदुना तम्मी मतम अदुदा पिलोजितना हाय हे बोरिस नंग सना थिंगरबो लुपारा थिंगैदुबो खरा पुगेने अदुम नायरपदा बोरिस तो हौना हौना नोई मतम अदुदा याइबना करिनो नुगा लैबुदुबो नतीने पैसा तो खुद खर पिरो येन मसिजाक लेगदब लेरेबा अदुमना हाइरकपदा बोरिस तो अमुक हेन नुई केने सु हाइरी करियोने पैसा खौजाव लुरने चखरगा नती सलुपा मयाना पिक पिक थौबा सिंग असिदा नंग कैदरमलिबनो अदुमना हाइरकपदा बोरिस तो पनोक्त नुई अदुमना नोकलमबदगी महाक मसादो लोंगदा ताख्री अदुगा मसादो थक थक निकपा होरई अदुमना बोरिसना हेक निखिबका इखंग खंगौतना उमंग अदुगी मनुंगदा सारा लाइरा मीरा खंगदबा खरना कन्ना कन्ना लाव खोंदुना मखोइगे माइकै तमना चेंसिलखी अदुमना हौजिक पुंदुन लेरिबा मखोइ मयांगे मरकता चेंसिलखपो अदुददी मखोइ कैनोमा तौरे हाइदुना मखोइ फमनु थादोक्तुना सखिनबा होनरकपदा बोरिस तो कनागुंबा अमना पारगा चिंखिबगुम महाके लुसंदो पारगा जगा अमदा सोर सोर लाक्तुना अम मरक अमदा चिंखिनख्री मयामसु बोरिसपु चिंखिनखिबा अदुमदा तानरकली मतमरुदा उमंग अदुदा कनानो करिनो खंगदबा नुपी अमगी खोंजलना वा हाइरी अदुबु महाना हारिबा वासिंदो करि अमता लौसंभम खंगमदी करि हारिबनो हाइदुना हंगुरगसु हेक्तमक सौकली मतमरुदा सोमदा बोरिसकी ममानबा पिलोजित याइमा खेलेन अमदी मखोइगे लाकमिनबसिंग अदुना मसक्ति उदना वा nganglibadुदा नाहाकु करिनो लाइरेमबिरा नत्रगना उमंगस्ता लेबा बुटला अदुमना हे हाइरुबदगी फमदाइदा अकनबा नोनिसुत कया तौबा होरकले मयामदो किनरदुना खिनबा होनरकपदा बोरिसती अदुमक उफम खंगदना मांख्रे मतमदुदा बोरिसकी ममाना महाकु थीदबा यारोय हाइदुना कोइथी थिरई मतवसुमना तौदुना उमंग अदुगी मनुंगदा मखोइ मयाम संगदुना कोइथी थिरबा फावबदा फंबा कौबा लेरक्त्रे असुमना थिनरिङै
ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯃꯩꯔꯥꯎꯈꯣꯜ ꯆꯤꯡꯒꯤ ꯎꯃꯪ ꯄꯨꯝꯅꯃꯛ ꯂꯩꯆꯤꯟꯅ ꯄꯨꯡꯉꯧ ꯉꯧꯅ ꯊꯥꯖꯤꯜꯂꯤ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦꯗꯅ ꯃꯗꯨꯒꯤ ꯄꯨꯂꯤꯁꯇꯨꯅ ꯀꯗꯥꯏ ꯇꯥꯟꯅ ꯂꯨꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯃꯃꯥꯗꯤ ꯀꯞꯄꯗ ꯂꯣꯏꯔꯕꯅꯤ ꯕꯣꯔꯤꯁꯄꯨ ꯀꯧꯔꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯑꯔꯥꯞꯄꯗꯒꯤ ꯕꯣꯔꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯨꯗ꯭ꯔꯨꯡ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗ ꯆꯦꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯤꯁꯇꯤ ꯋꯥꯈꯜ ꯃꯥꯡꯂꯒ ꯃꯥꯒꯤ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯎꯞꯁꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯂꯣꯖꯤꯠꯅ ꯕꯣꯔꯤꯁꯇꯣ ꯃꯥ ꯑꯣꯏꯅ ꯄꯣꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯣꯠꯁꯜꯂꯤ ꯑꯗꯨꯒ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯔꯥꯎꯈꯣꯜꯒꯤ ꯆꯤꯡꯗꯒꯤ ꯃꯈꯣꯏ ꯊꯣꯛꯂꯕꯗ ꯃꯤꯔꯥꯎꯈꯣꯜꯒꯤ ꯆꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯔꯤꯁꯇꯣ ꯃꯌꯨꯝꯗ ꯄꯣꯔꯛꯂꯤ ꯕꯣꯔꯤꯁꯄꯨ ꯃꯌꯨꯝꯗ ꯄꯣꯔꯛꯄꯒꯤ ꯂꯝꯕꯤꯗ ꯉꯁꯥꯏꯋꯥꯏꯗ ꯊꯦꯡꯅꯈꯤꯕ ꯑꯍꯜꯁꯤꯡꯗꯣ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯁꯤꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯤꯗꯦꯗ ꯃꯍꯥꯛꯁꯦ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯉꯥꯏꯈꯣꯅꯦ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯏꯪꯉꯛꯏ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜꯗ ꯂꯥꯛꯏꯔꯣ ꯃꯇꯝ ꯑꯗꯨꯗ ꯊꯦꯡꯅꯍꯧꯕꯁꯤꯡꯅ ꯍꯣꯏꯅꯦ ꯃꯥ ꯁꯥꯏꯀꯜꯗ ꯂꯥꯛꯏꯅꯦ ꯑꯗꯨꯗꯨꯒ ꯃꯤꯔꯥꯎꯈꯣꯜꯒꯤ ꯆꯤꯡꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯕꯅꯤ ꯑꯩꯅꯁꯨ ꯇꯥꯛꯈꯤꯕꯅꯤ ꯐꯔꯦ ꯅꯈꯣꯏꯁꯨ ꯍꯜꯂꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯊꯕꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜꯁꯤꯡ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯔꯤꯁꯇꯣ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯣ ꯀꯣꯔꯣ ꯈꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕꯗꯒꯤ ꯖꯒꯥ ꯑꯃꯗ ꯂꯣꯠꯁꯤꯜꯂꯝꯃꯦ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯔꯤꯁꯇꯣ ꯃꯌꯨꯝꯗ ꯌꯧꯔꯛꯂꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯕꯣꯔꯤꯁꯀꯤ ꯃꯄꯥꯈꯣꯏ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯑꯃꯥꯏꯕꯗꯨꯁꯨ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯣꯔꯤꯁꯇ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯗꯤ ꯃꯪ ꯀꯨꯝꯂꯨꯔꯦꯗꯅ ꯃꯍꯥꯛꯁꯤ ꯑꯁꯤꯕ ꯂꯥꯏꯒ ꯊꯦꯡꯅꯔꯨꯔꯦ ꯃꯍꯥꯛꯁꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯤꯀꯨꯞ ꯈꯔ ꯑꯣꯠ ꯅꯩꯔꯨꯔꯦ ꯑꯗꯨꯅꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏ ꯈꯨꯔꯨꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯏꯑꯣꯛꯅꯈꯤꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯑꯗꯨꯝ ꯉꯥꯎꯔꯤ ꯐꯥꯏꯔꯤ ꯇꯧꯈ꯭ꯔꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯆꯨꯞꯈꯤꯕ ꯌꯥꯎꯔꯝꯂꯕꯗꯤ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯃꯛ ꯁꯤꯔꯒ ꯂꯩꯔꯝꯂꯒꯅꯤ ꯑꯗꯨꯅ ꯉꯁꯤ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯌꯦꯜꯍꯤꯡ ꯊꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯍꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯑꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯏꯄꯥ ꯄꯥꯈꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯡꯉꯨ ꯍꯥꯏꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯨꯅꯅꯕ ꯂꯣꯏꯅꯃꯛ ꯂꯥꯡꯂꯤ ꯑꯁꯨꯝꯅ ꯁꯨꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯥꯡꯂꯕꯗ ꯕꯣꯔꯤꯁꯇꯣ ꯃꯥꯡꯒꯣꯜꯒꯤ ꯐꯝꯃꯦꯜ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯍꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯇꯧꯗꯨꯅ ꯃꯁꯥꯗ ꯈꯤꯛꯇꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯈꯪꯍꯧ ꯍꯧꯒꯠꯂꯛꯂꯒ ꯆꯦꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯒꯗꯕꯅꯤ ꯃꯥꯒꯤ ꯃꯄꯥꯡꯒꯜꯁꯦ ꯃꯤ 10ꯃꯨꯛꯀꯤ ꯃꯄꯥꯡꯒꯜ ꯀꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯅꯝꯁꯤꯜꯂꯒ ꯐꯥꯎꯀꯣ ꯆꯦꯟꯈꯤ ꯂꯥꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯒ ꯕꯣꯔꯤꯁꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯁꯤꯡ ꯍꯧꯖꯤꯛ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯀꯟꯊꯈꯤꯕꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯕꯣꯔꯤꯁꯀꯤ ꯃꯃꯥꯏꯗ ꯐꯗꯠ ꯀꯜꯂꯛꯂꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯩꯁꯨ ꯈꯪꯗꯕ ꯑꯉꯥꯡ ꯑꯁꯤꯗ ꯑꯗꯨꯝꯅ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯏꯌꯦꯠꯂꯤꯕ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯩ ꯂꯥꯛꯂꯦ ꯑꯗꯨꯅ ꯍꯧꯔꯩ ꯃꯈꯥ ꯄꯥꯡꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯐꯗꯠ ꯀꯟꯊꯠꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯣꯔꯤꯁꯇꯣ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯨ ꯇꯧꯔꯝꯗꯕꯗꯨ ꯃꯁꯥꯗꯣ ꯈꯛ ꯂꯥꯎꯅ ꯊꯦꯛꯀꯠꯂꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯟꯅ ꯅꯝꯁꯤꯜꯂꯒ ꯐꯥꯎꯀꯣ ꯃꯍꯥꯛ ꯆꯦꯟꯈꯤꯗꯧꯔꯦ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯊꯦꯛꯀꯠꯂꯛꯄꯗꯨ ꯌꯥꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯈ꯭ꯋꯥꯡꯗ ꯃꯕꯨꯛꯇ ꯅꯝꯂꯒ ꯊꯝꯂꯤꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯝꯂꯕ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯑꯅꯤꯗꯣ ꯕꯛ ꯊꯥꯡꯀꯠꯂꯛꯂꯤꯕꯅꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯄꯤꯂꯣꯖꯤꯠ ꯌꯥꯏꯃ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯅꯗꯕꯤꯗ ꯃꯁꯥꯗ ꯃꯤꯄꯥꯏꯕꯗꯤ ꯐꯥꯎꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯔꯤꯁꯇꯣ ꯃꯃꯤꯠ ꯑꯗꯣ ꯐꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯗ ꯃꯆꯤꯟ ꯊꯤꯗꯨꯅ
ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯌꯦꯠꯂꯤꯕꯅꯣ ꯑꯩꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯅꯤ ꯃꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯁꯨꯝꯅ ꯂꯩꯕꯗꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯏꯕꯗꯨꯅ ꯍꯣꯏ ꯑꯁꯤꯕ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯉꯥꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡ ꯑꯁꯤꯒ ꯆꯌꯦꯠ ꯇꯨꯌꯦꯠꯅꯔꯒ ꯂꯩꯕꯗꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯌꯦꯠ ꯇꯨꯌꯦꯠꯅꯕ ꯌꯥꯔꯣꯏ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯐꯗꯠ ꯀꯟꯗꯨꯅ ꯇꯥꯜꯂꯤ ꯃꯃꯩꯊꯪꯗ ꯇꯥꯟꯕ ꯌꯥꯔꯛꯇꯕꯗꯒꯤꯗꯤ ꯑꯃꯥꯏꯕꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯦ ꯅꯉꯣꯟꯗ ꯌꯥꯝꯅ ꯋꯥꯍꯟꯅꯤꯡꯗꯅ ꯇꯧꯕꯅꯤ ꯍꯥꯏ ꯀꯅꯥ ꯂꯩ ꯆꯥꯛ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯕ ꯆꯦꯒꯞꯇꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯔꯤꯁꯅ ꯍꯩ ꯇꯧꯅꯨ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯕꯖꯥꯠꯅꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯀꯣ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯗ ꯇꯧꯔꯝ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯦꯒꯞ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤ ꯆꯦꯒꯞ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯁꯔꯨꯛ ꯑꯗꯣ ꯕꯣꯔꯤꯁꯀꯤ ꯃꯌꯥ ꯑꯗꯨꯗ ꯅꯝꯁꯤꯟꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯒꯞꯀꯤ ꯃꯅꯤꯡ ꯑꯗꯨꯅ ꯆꯞꯁꯤꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯗꯤ ꯁꯣꯝꯗ ꯕꯣꯔꯤꯁꯇꯤ ꯂꯣꯏꯔꯤ ꯃꯁꯥ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯞꯄꯒ ꯀꯟꯅ ꯆꯤꯡꯊꯣꯔꯛꯄꯗ ꯅꯨꯄꯤꯒꯤ ꯃꯁꯝ ꯈꯔ ꯌꯥꯝꯅ ꯁꯥꯡꯅ ꯀꯥꯞ ꯑꯅꯤꯃꯨꯛ ꯁꯥꯡꯅ ꯆꯞꯄꯒ ꯆꯤꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯅ ꯃꯁꯤ ꯂꯩꯕꯅꯤꯗꯅ ꯁꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗ ꯂꯩꯕꯒꯤ ꯌꯦꯡꯒꯦ ꯍꯥꯏ ꯀꯔꯥ ꯂꯩ ꯖꯩꯒ ꯇꯧꯅꯕꯁꯤꯡ ꯈꯔ ꯊꯧꯔꯥꯡ ꯇꯧ ꯑꯁꯨꯝꯅ ꯁꯝ ꯑꯗꯣ ꯖꯩꯒ ꯇꯧꯊꯣꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯔꯤꯁꯁꯨ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯌꯥꯝꯅ ꯇꯧ ꯍꯥꯏꯕꯗꯣ ꯇꯧꯕꯗꯒꯤꯗꯤ ꯕꯣꯔꯤꯁꯀꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯕꯣꯔꯤꯁꯀꯤ ꯃꯌꯥꯗꯒꯤ ꯂꯧꯊꯣꯛꯄ ꯁꯝ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯃꯤꯔꯥꯎꯈꯣꯜ ꯆꯤꯡꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯣꯔꯤꯁ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯕꯤꯗꯨ ꯑꯃꯒꯤꯗꯃꯛ ꯆꯠꯂꯨꯕꯅꯤ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯝꯂꯕꯗꯤ ꯅꯣꯏ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ ꯃꯌꯥꯝꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ ꯕꯣꯔꯤꯁꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯌꯥꯝꯅ ꯆꯩꯔꯤ ꯕꯣꯔꯤꯁꯇ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯕꯗ ꯕꯣꯔꯤꯁꯇꯣ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯁꯥꯗꯣ ꯋꯥꯃꯟꯈꯤꯕꯅ ꯇꯞ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯧꯖꯤꯛꯁꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯂꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ